ngasi fong singdigi masum thokiba thogdo wathok singdigi maru ebe I pausang khongasaraka Manipur top channel gi mekedi gi mayam da share tawzi ahan namak tada mayam Myanmar hujik tholiba thogdo wathok singsi mari lainana anaw singsi Manipur amasum Imphal yaushilakpa sigi matang sida marik sumna ngasi phong gi fong singdigi content amakak lakhacharaka mayam da share tawjarake mayam na khangjin bru hena kanagani khanjabadagi mayam ni mapung oiba paw mo ena share tawjarang duloraba matungda Manipur gi wang mana thoki thogdo wathok sing maru eba content masa mani khatang hapsaramge Myanmar gi tamuda police na nungmai kapana miyo ani sire taraga taruk sokle Manipur gi yumthang na leidiba Myanmar gi Saigang region gi manungda leiba tamuda ngarang numidang pung tararom tarakpada Myanmar police na nungmai na kapana miyo ani sire atopa miyo tara taruk na sokle asokpa miyo ahumde hauji Imphal gi JINIMS hospital la laikanari Thajaba yaba mafamdagi phangba paun hai Myanmar military coup tawkhraba tungna numidang pung tara Myanmar time tabadagi mathangi ayuk fawba numit khudingi curfew thamli curfew gi matam yokshilakpada police personnel sing lambi da freaking checking tawduna lekhi lambi aduda sana lalon bakra lakadawre haiba paw phangbadagi Myanmar police ki freaking checking adu hena kansan khi Tanjaduda miyoy ani kha gari tongduna mafam aduda lakhi makhoi ani check tawnanaba honabada gari hundokramlaga senki khudakta police kangbu aduna su makhoi ani bu phananaba tanakhi pawasina makha tana hai police tagi nanthoknanaba sieleba miyoy ani duna khongjel thokna police na makhoi bu phaga dawre haina koi raw laukhi hayeng asi Myanmar da lanmi numit thoram leiba maramna irang tholakpa yai haina lauduna miyam punamak yamna section leiringai gi tanjara police na phaga dawre haiba kholaw adu tabadagi manak nakpada leiramba miyam punamak senthoknarakhi kangsi khingduna miyam senthoknarakpa tanja duda police na mathong maram khangduna miyam marakta numai round kya manu kapthorakhi maduna maram oiraga miyoi tara taruki mathakta numai maruna panduna sokhi asok pasing adugi manungda phibam thina sokma miyoi ama kalimioda layengna ba pukhi adubu hanadagi hongna numidangi pung tara takrabdi lanwina lambi aduda mi satpa thingduna thambana maram oiraga asokpa pukhalibadu mamai leiraga amuromda amu halaki aduna maram oiraga matam sano hospital yauba nangduna nongmaina panba miyoy ama sikhibani haidi pawsina makhatana hai nongmaina panduna soklaba miyoy taraga taru adugi manungda ahumdi haukiba hingda Myanmar border lanthoktuna laklaga more daliba hospital pukhalaki makoi buning thina first aid piraba tungda phibam luba yaurakpana maram oiraduna Kuki student organization more branch ki kangbu amana more dagi Imphal laikanana pukhalaki ngasi ayuk makoi JINIMS ko hospital yorokre makoi ahum ge manungda ani gi phibam luri makoi ani edu amana mabukta aduga atopa amana mathabakta amasum amana ningjona nungmai maruna pali aduga atopa amaduna maphaigan nungmai maruna panbani haidi Imphal gi JINIMS ta layeng liba Myanmar masa ahum adudi ningning sei kunthraga mathoi apokpa nim tawin konan o sei kunga mapan apokpa neyun amadi phujau sei kunthraga ni thoi apokpa min tuyani makhoi ahumak tamudagi ngaktani phujo hairiba miyoy si ye thangba thabak ta nongoi maruna panmadagi ngasi JINIMS ta operation tawkre maki phibam luna leiri ningningna ningjona nongoi maru ama panbadagi JINIMS tagi RIMS hospital refer tawduna laikanari kaunan ona oi thangba phaigan mathakta nongoi maru ama panbadagi JINIMS hospital laikanari hairi thajaba yaba mafamdagi phangwa pauna hai Tamugi hospital laikanariba miyoy mayam adugi manungda ama ngasi numidang laikidre adumapu laikidraba miyoy adu kanano masum kadai fawba chumbage haibagi matangda official oiba paw amata phangba ngamdri ngarang numidang nongmaina panbadagi laikatnaba ngamdana laikidraba miyoy adugi maming miyomin ong Elias Haukala Elias Ragu sei kunthrawumdoi kawi haidi mara asida ngasi numidang pung 3 makhairom tarakpada tamu town manungda nongmai amasum bom kapagi makol kyamarum taba phangi ngasigi thawdodu ngarangi thawdokta police na setakhiba ka henba thawongi mayokta miyamna irang horakpra natragana karamba thawdo athok thokhibano haibagi pawdi chapsana phangba ngamdri hauji Manipur ga yumlodana leiba tamu taunda Myanmar gi police ga miyamga yamna sawno ukhatnabagi phibam ama leirakle numidang thengna phangba paw amagi matungina miyam horaktuna namphalong tamu lambigi mafam kya marumda miyamna uwa phaijinduna mai thakre lambi asida leiba police outpost amasuk miyamna mai thakre nakal ani ge marakta yamna sound ukhanabagi thawdok tholakpana Manipur ga tainana leiriba tamuda I nai tanaba yaba thawdok sing mathang tholakadra haibagi singnaba leiri hain supaw man makhatana phongdorakli
अतोप म्यांमार थोलिबा थौदो वाथोक अमना म्यांमार सुसी पार्टी हेडक्वार्टर फायर बम अटैक तौखरे म्यांमार की ख्वाइदगी चाउब सिटी फमदगी तांथोखरबी सिविलियन लुचिंग ओंग सान सूची पार्टी हेडक्वार्टर्स ngasi ayuk pung 3 rom tabada miyoy amana molotov cocktail ama langsinun attack tawrakhre amasu mai sakre leba asigi military ne February amada ku tawkiba matungdagi suci gi National League for Democracy NLD gi elected MP khara lotuna laikhibadagi party adu mawong taduna lairakhi mai sakpagi thaudo khangba anakpagi miyoy singna Fire Service Department kauki amasum ayuk pung 5 rom tabada mai adu muthatki haina party headquarters adugi in charge oiriba soye win kauba NLD member amana AFP da haiki military coup adugi mayokta horakiba santi oiba miyamgi khongjung military junta aduna tamthina namthabada haujuk phawbada angang kun yauna miyoi sahumga kun sikre amasung miyoi lising ahum rom phakre haina maphamdugi monitoring group Assistant Association for Political Prisoners AAPP na haiki military na lenga ki santi paisin ki badugi tha anirom sida leba asigi mafam kyara town sing amasum city sing da sadakhiba miyam gi protest sing na ngarang military na mihathi na yamdrabda miyoi tarakani tho hatkre makhasa tharak poina topa marueba pau khara April ani digi akan masiksin thorang sing lokhat pa horagani pone da covid Sandorakpagi sang hantaraktabadagi April ani dagi mafam aduda akan masiksin thorang sing lokhatnaba Maharashtra government sem sab loire haina Deputy Chief Minister Ajit Pawar na phongdorakli magna makhatana phongdokhibada state asida covid na maram oiraga kudong sadaba kya amuk hana mayok na halakpa yabagi akiba lairi karigumba haujik lairiba phibam asidagi ahongba laktrabadi pone da total lockdown April ani dagi thamnaba yana laire Maram aduna miyamna COVID-19 ga mari lainana CM ki busana kanglon singa na satkadabani yumdagi mapan tholakpa natragana office atpa matamda face mask sijinagadabani amadi social distancing nga na satnaba honagadabani miyamna laina laisat asibu thawairaktabagi damak ngasigi phibam asi yawrakhibani magna makhatana phungdokhibada hairiba mafam asida thokpa luhongbagi thawdo Miyoi Yankhaidigi hena punba yaroi amade asianagi mari lainaba thoram singdana miyoi kun khaktamak pungadabani private hospital singi oinasu hana lairamba bed masingi sada Yankhaidigi hena sizinaba yararoi pone da government Zumbo hospital ama amasum primprida Zumbo facility ama semle Masi April dagi mathau toba horagani COVID-19 care facility amasu Pune da hodokre Maharashtra gi manungda Pune COVID-19 khwaidagi hena suonba district am oiri haukiba sagol sen numita Pune khakta da covid ke anauba case lising taruka samriga kunthra gani thoi thengna ki haina subawa man makatari atopa pawa mana Modi gi mathaudi makoi khakpa amasum tokhai tahanana bohona bani India da lengak pairiba BJP ki lusingma Narendra Modi gi maru eba mathaudi ma ki makoi khakna ba khona ba amadi leba asida nungsi sana na khundaminariba phurup singi marakta aran ba wahai kya haijinduna tongan na ba khona bani haina Trinamool Congress ki lusingwi Mamta Banerjee na moral shirakli atopa yamna lebak thiba paw mana luhonglagadaba district reserve guard personnel ama Maoist ki attack ta laikidre Mathang thagi kun mathui da luhongna bagi matam leptuna lairaba district reserve guard ki personnel ama Maoist na attack sa thaduna hatkre hari thaudo adu da laikhidraba Devakaran Dehari duty dagi shuti lauraga mayim da laibani ma ki luhong bagi baton nam luraga halakpa ki lambi da Maoist singna hana plan tauduna thanamba bom amana ma po hatkibani Chhattisgarh tagi kilometer sani ga kun ni thoi rom satlaga laiba mafam amada thaudo adu thokibani haukiba March kun ga mathoi da Narayanpur printing shop amadagi maki luhongbagi card lauruba matung Narayanpur district Ayurved officer Dr. Satendra Naki manakta laklamki haina Dr. Asina phongdokhibaga loinana maki luhongbagi baton athuba matamda yenthokpa horagani haina phongdoramki adubo laibak thibadi Devarat mayumda hingna halakpagi mahota masu ahumgi phiralna yomlaba box ahumgi manungda lakhi Devakaran kathokpaga loinana thabak tawrakhiba miyoi amani mak laikhidabasina maram oiragi imung manungi miyoi singna awaba piri Devakaran ga luhongani haina tawriba nupi adu mahaka sahi mapalom khangnaduna laklaba nupini nupi adusu contract basis da handakta government job ama phangbagi harauduna lairi imung animaki miyoi singna makhoi ani luhongladabani nungaiba punsi ama oiragani haina harau tayamna phongdoknaramba adu ngasidi aremba tare haina Dr. Nakna makhatana phongdorakhi